ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯅ ꯃꯤ ꯆꯤꯟꯕ ꯍꯟꯊꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯣꯂꯤ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟ ꯀꯌꯥ ꯑꯣꯄꯔꯦꯠ ꯇꯧꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤ ꯅꯥꯔꯪꯒꯤ ꯒꯣꯔꯥꯈꯄꯨꯔ ꯖꯪꯁꯟ, ꯀꯇꯤꯍꯥꯔ ꯑꯃ꯭ꯔꯤꯠꯁꯔ, ꯀꯃꯈ꯭ꯌꯥ ꯑꯥꯅꯟꯗ ꯕꯤꯍꯥꯔ ꯇꯔꯃꯤꯅꯦꯜ, ꯗꯤꯕ꯭ꯔꯨꯒꯔ ꯅ꯭ꯌꯨ ꯖꯜꯄꯥꯏꯒꯨꯔꯤ, ꯅ꯭ꯌꯨ ꯖꯜꯄꯥꯏꯒꯨꯔꯤ ꯍꯧꯔꯥ ꯑꯃꯗꯤ ꯑꯥꯅꯟꯗ ꯕꯤꯍꯥꯔ ꯇꯔꯃꯤꯅꯦꯜ ꯖꯦꯛꯕꯥꯅꯤ ꯍꯥꯏꯔꯤꯕ ꯔꯦꯜꯋꯦ ꯂꯥꯏꯟꯁꯤꯡ ꯑꯁꯤꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇ꯭ꯔꯦꯟꯗ ꯃꯤ ꯆꯤꯟꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ NFRꯅ ꯍꯣꯂꯤ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟ ꯑꯁꯤ ꯑꯣꯄꯔꯦꯠ ꯇꯧꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃꯗꯤ ꯆꯠꯀꯗꯕ ꯃꯇꯝꯁꯤꯡ ꯑꯗꯨ IRCTCꯒꯤ ꯋꯦꯕꯁꯥꯏꯠꯇ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ Fifth State Level Open 9-Man Aside Football Tournament 2025 No Outcome League pangthoklagani. Langmaidong Mamang Laikai Citizen Club na sinjaduna mangarak suba State Level Open 9-Man Aside Football Tournament 2025 No Outcome League asida winner gi oina ₹80,000 with trophy, runners up 50,000 with trophy, best player 3,000, best scorer 3,000, best goalkeeper 3,000, best defender 3,000, best discipline team 3,000 mathang sina mana mathum kaya thamjari. Tournament asige last date of submission chotliba tha asige 13 ta loyana manager meeting date asina chotliba tha asige kunda pangthokjagani. Opening match date asina chotliba tha asige kulhumdoida hairiba tournament asige admission fee na ₹5,000 oigani. Akupa marol gidama 8837222629 the contact to view.